ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯦꯝꯕꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯌꯥꯡꯅ ꯁꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇꯕ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯗꯨ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯧꯗꯣꯛꯏ꯫ ꯍꯥꯏ ꯆꯤꯡꯂꯦꯝꯕꯤ, ꯅꯨꯃꯤꯠꯁꯦ ꯑꯃꯨꯛ ꯆꯪꯈꯤꯗꯧꯔꯤꯅꯦ ꯅꯪꯕꯣ, ꯍꯧꯒꯠꯂꯣ꯫ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ, ꯑꯁꯨꯛ ꯌꯥꯍꯧ ꯊꯦꯡꯕꯁꯤꯕꯣ? ꯅꯕꯨꯡꯒ ꯅꯆꯦꯒꯗꯤ ꯉꯁꯥꯏꯅ ꯍꯧꯒꯠꯈ꯭ꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯗꯨ ꯌꯥꯝ ꯇꯟꯅ ꯈꯣꯟꯖꯦꯜ ꯁꯤꯔꯞ ꯍꯪꯂꯛꯏ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯧꯒꯠꯂ ꯀꯩꯗꯧ ꯍꯥꯏꯅꯣ? ꯏꯆꯦꯅ ꯊꯕꯛꯁꯨ ꯂꯣꯏ ꯇꯧꯔꯝꯂꯅꯤ꯫ ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯣꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯊꯕꯛ ꯉꯥꯛꯀꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯉꯟꯇꯥ ꯍꯧꯒꯠꯄꯁꯦ ꯍꯛꯆꯥꯡ ꯐꯕꯅꯤꯅꯦꯍꯦ꯫ ꯑꯇꯣꯟ ꯑꯇꯥꯡꯅꯤꯅ ꯁꯨꯝ ꯀꯦꯔꯒ ꯂꯩꯔꯕꯗꯤꯅꯦ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯟꯕ ꯆꯠꯅꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ꯫ ꯆꯤꯡꯂꯦꯝꯕꯤꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯑꯗꯨꯝ ꯍꯦꯛ ꯉꯥꯡ ꯂꯩ꯫ ꯍꯩ, ꯅꯁꯥ ꯅꯋꯨꯒꯗꯨ ꯁꯦꯡꯗꯣꯛꯂꯨꯔꯣ, ꯆꯥꯛ ꯂꯣꯏꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯅꯤ꯫ ꯈ꯭ꯋꯥꯏ ꯑꯍꯟꯗꯨꯅ ꯃꯕꯨꯡ ꯆꯤꯡꯁꯥꯡꯅꯤ, ꯌꯥꯏꯃꯗꯨꯅ ꯃꯆꯦ ꯆꯤꯒꯣꯡꯂꯩꯅꯤ, ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯅꯤ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ꯫ ꯑꯇꯣꯟ ꯑꯇꯥꯡꯒ ꯑꯣꯏꯕꯅꯤ ꯆꯤꯡꯂꯦꯝꯕꯤ, ꯀꯥ ꯍꯦꯟꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯆꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯆꯦꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯝꯈꯤꯔꯣꯏ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯗꯨ ꯈꯪꯕꯅ ꯀꯦꯕ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯒ ꯁꯤꯡꯖꯨ ꯆꯥꯅꯔꯝꯃꯤ꯫ ꯋꯥꯔꯤꯁꯨ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤꯅꯣ ꯄꯪꯄꯨꯗ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ, ꯅꯪꯒꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯥꯟꯖꯗꯨꯕꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ? ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯅꯪ ꯉꯥꯡꯂꯤꯗꯨꯕꯣ? ꯃꯣꯏ ꯏꯃꯨꯡ ꯃꯤ ꯇꯥꯔꯗꯤ ꯈꯣꯟꯊꯤ ꯆꯥꯖꯅꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯀꯅꯥꯝ ꯂꯩꯇꯕꯅꯤ꯫ ꯅꯪꯗꯤ ꯊꯦꯡꯅ ꯂꯥꯛꯂꯕꯅꯤꯅ ꯈꯪꯂꯝꯂꯔꯣꯏꯅꯦ꯫ ꯉꯁꯥꯏꯅ ꯆꯤꯡꯂꯦꯝꯕꯤꯁꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯂꯒ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯅꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ, ꯍꯣꯏꯁꯦ ꯑꯝꯇ ꯉꯥꯏꯈꯣ, ꯑꯗꯨꯏ ꯃꯍꯨꯠꯇ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯥꯟꯖ ꯅꯣꯡꯗꯣꯜꯒꯤ ꯋꯥꯔꯤ ꯇꯥꯁꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯨꯛ ꯌꯥꯝ ꯇꯥꯅꯤꯡꯂꯨꯔꯤꯁꯤꯅ? ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯁꯛ ꯐꯖꯕ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯁꯤꯅ ꯈꯔ ꯍꯦꯜꯂꯦ ꯇꯥꯅꯤꯡꯕꯁꯦ꯫ ꯍꯣ, ꯑꯅꯧꯕ ꯄꯥꯎ ꯍꯥꯏꯕꯨꯅꯦ ꯃꯊꯟꯇꯒ ꯄꯣꯛꯄꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯧ ꯄꯨꯁꯤꯜꯂꯛꯂꯣ, ꯃꯧ ꯎꯗ꯭ꯔꯤꯉꯩꯗ ꯁꯤꯕꯅ ꯍꯥꯜꯂꯅꯤ ꯍꯥꯏꯌꯦꯅ ꯍꯥꯏꯔꯛꯂꯕꯅꯤ ꯇꯣꯏꯅ꯫ ꯅꯣꯏ ꯑꯔꯤꯕꯒ ꯑꯔꯤꯕꯤꯒꯁꯤꯅ ꯀꯔꯝ ꯀꯥꯟ ꯂꯨꯍꯣꯡꯅꯤ ꯍꯥꯏꯔꯤꯅꯣ? ꯈꯪꯗꯦꯗ, ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯤꯈꯤꯒꯦ ꯍꯥꯏꯔꯤꯅꯣ? ꯑꯩꯈꯣꯏꯅꯗꯤ ꯃꯣꯏꯁꯦ ꯂꯤꯔꯕꯅꯤ, ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯒ ꯍꯥꯏꯖꯔꯤꯕ꯫ ꯆꯍꯤ ꯌꯦꯡꯂꯨꯔꯗꯤ ꯂꯩꯁꯥꯕꯤ ꯍꯦꯛꯇ ꯐꯥꯔꯝꯗꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯍꯤ 15 ꯃꯄꯨꯡ ꯍꯥꯏꯔꯤ, 13 ꯆꯪꯂꯛꯂꯕꯅꯤ, ꯁꯤꯗ ꯀꯥꯏꯗꯩ ꯑꯉꯥꯡꯅꯣ? ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯔꯛ ꯐꯠꯊꯠꯂꯒ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯤ, ꯅꯣꯏ ꯑꯔꯤꯕ ꯑꯔꯤꯕꯤꯗꯣ ꯆꯍꯤ ꯀꯌꯥ ꯀꯌꯥ ꯁꯨꯔꯒꯦ? ꯑꯩꯈꯣꯏ ꯇꯥꯆꯧꯕꯨꯗꯤ 13 ꯆꯪꯂꯛꯂꯤꯅꯤ, ꯑꯩꯈꯣꯏ ꯆꯦꯅ 12꯫ ꯀꯩꯅꯣ, ꯅꯪꯒꯤ ꯃꯥꯟꯖꯗꯨꯗꯒꯤ ꯅꯣꯏ ꯇꯥꯆꯧꯅ ꯆꯍꯤ 2 ꯈꯛꯇꯅꯤ ꯅꯍꯜꯂꯤꯁꯦ? ꯏꯕꯦꯝꯃ, ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯍꯟꯗ ꯂꯩꯕꯁꯤꯅ, ꯑꯗꯒꯤ ꯁꯦꯜꯁꯨ ꯌꯥꯝ ꯄꯥꯏꯌꯦ ꯃꯥꯗꯤ꯫ ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯄꯥ ꯀꯨꯕꯦꯔꯗꯨ ꯃꯆꯥꯁꯤꯡꯗ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯑꯆꯧꯕ, ꯅꯆꯜ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯁꯅꯥꯁꯦ ꯈꯤꯇꯪ ꯆꯥꯎꯕ ꯑꯃꯇꯪ ꯁꯥꯕꯤꯒꯦ ꯍꯥꯏꯅ ꯏꯄꯥꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯁꯅꯥ ꯁꯥꯐꯝ ꯑꯗꯨꯗ ꯍꯌꯦꯡ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯅꯥꯁꯦ ꯄꯨꯔꯒ ꯑꯅꯧꯕ ꯁꯥꯗꯣꯔꯛꯄ ꯌꯥꯒꯗ꯭ꯔꯅꯦ ꯅꯪꯕꯣ? ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯃꯆꯦ ꯆꯤꯒꯣꯡꯂꯩꯁꯨ ꯋꯥ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯂꯦꯝꯕꯤꯒꯤ ꯁꯅꯥꯁꯦ ꯄꯤꯛꯁꯨ ꯄꯤꯛꯃꯜꯂꯤ, ꯑꯃ ꯁꯥꯕꯤꯔꯁꯤ꯫ ꯇꯥꯆꯧ, ꯍꯌꯦꯡ ꯂꯦꯝꯕꯤꯒꯤ ꯁꯅꯥꯁꯦ ꯄꯨꯔꯒ ꯁꯥꯕꯤꯔꯛꯂꯣ꯫ ꯑꯗꯨꯒꯤꯗꯤ ꯍꯌꯦꯡ ꯑꯩ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ꯫ ꯂꯦꯝꯕꯤ, ꯅꯪꯒꯤ ꯁꯅꯥꯗꯨ ꯂꯧꯊꯣꯛꯂꯒ ꯏꯃꯥꯗ ꯄꯤꯁꯤꯜꯂꯨ, ꯇꯥꯆꯧꯅ ꯍꯌꯦꯡ ꯆꯠꯄꯗ ꯄꯨꯈꯤꯅꯕ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯅꯕ ꯂꯣꯏꯔꯒ ꯑꯇꯣꯞꯄ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤꯗꯤ ꯃꯥꯒꯤ ꯇꯥꯏꯕꯪ ꯑꯃꯗ ꯇꯥꯎꯔꯤ꯫
ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯁꯅꯥꯗꯨ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯇꯥ ꯅꯣꯡꯗꯣꯜꯅ ꯆꯦꯜꯂꯁꯦꯁꯨ ꯍꯥꯏꯕꯅꯤꯅ ꯍꯦꯛꯇ ꯆꯦꯟꯊꯣꯛꯈ꯭ꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯥꯒꯤ ꯊꯕꯛ ꯑꯃꯃꯝ ꯇꯧꯅꯕꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯉꯜꯂꯞ ꯆꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯤ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯃꯥ ꯀꯦꯇꯨꯀꯤ ꯈꯛꯇꯃꯛ ꯃꯉꯥꯏꯔꯤ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯍꯪꯂꯛꯏ ꯏꯃꯥ ꯉꯁꯤꯗꯤ ꯑꯕꯣꯛ ꯍꯣꯏꯗ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯆꯠꯂꯔꯣꯏꯗ ꯉꯔꯥꯡꯗꯤ ꯅꯕꯣꯛꯇꯣ ꯃꯁꯥꯒ ꯉꯝꯗꯕꯒ ꯏꯃꯥꯅ ꯀꯨꯏꯅ ꯆꯠꯇꯕꯒ ꯎꯅꯤꯡꯉꯦ ꯍꯥꯏꯅ ꯇꯣꯏꯅ ꯁꯣꯜꯂꯤ ꯍꯥꯏꯕꯗꯨꯒꯤ ꯆꯠꯂꯨꯕꯅꯤ ꯑꯣ ꯑꯗꯣ ꯑꯩ ꯃꯦꯝꯆꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯏꯃꯥ ꯍꯧꯔꯕ꯭ꯔꯥ ꯅꯪꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕꯒꯤ ꯂꯩꯅꯥꯗꯣ ꯀꯩꯗꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯜꯂꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯣꯏꯒꯤ ꯌꯨꯝꯗ ꯄꯨꯟꯁꯦ ꯍꯥꯏꯕꯩꯅꯤ ꯅꯣꯏꯒꯤ ꯀꯥꯡꯕꯨ 5-6ꯁꯤꯁꯨꯅꯦ ꯅꯪꯒ ꯄꯨꯟꯕꯅꯦ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯈ꯭ꯔꯦ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯅꯗꯦ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯕꯨꯗꯤ ꯃꯥꯟꯅꯕ ꯄꯨꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤꯗꯨꯅ ꯅꯪ ꯑꯃꯀꯣ ꯍꯩꯅ ꯇꯥꯅ ꯏꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯆꯠꯂꯨꯔꯣ ꯀꯨꯏꯅ ꯂꯩꯊꯔꯛꯀꯅꯨ ꯆꯤꯡꯂꯦꯝꯕꯤꯗꯨ ꯍꯔꯥꯎꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯃꯥ ꯇꯥꯅꯕꯁꯨ ꯂꯥꯎꯔꯝꯃꯤ ꯍꯣꯏ ꯏꯃꯥ ꯁꯣꯝꯗꯅ ꯃꯦꯝꯆꯥꯒꯤ ꯌꯨꯝꯗꯅꯤ ꯂꯩꯁꯥꯕꯤ ꯐꯥꯕ ꯉꯥꯏꯉꯝꯗꯕꯤꯁꯤꯡꯗꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯃꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯍꯪꯂꯛꯏ ꯅꯣꯏꯒꯤ ꯃꯥꯟꯖꯁꯤꯡꯗꯣ ꯂꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯎꯅꯔꯤꯉꯩ ꯑꯃꯅ ꯇꯣꯉꯥꯟ ꯇꯥꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯏ ꯋꯥꯗꯤ ꯀꯧꯈ꯭ꯔꯦ ꯉꯁꯥꯏꯅ ꯂꯥꯛꯇꯅ ꯉꯥꯏꯔꯝꯂꯅꯤ ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯃꯤꯀꯞ 2-3ꯕꯨ ꯇꯨꯝꯂꯝꯂꯅꯤ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯀꯦꯗꯧꯕ ꯀꯅꯥ ꯂꯩꯔꯤꯒꯦ ꯁꯠ ꯀꯦꯅꯔꯨ ꯊꯦꯡꯈꯤꯅꯤ ꯎꯅꯕ ꯑꯁꯨꯝꯅ ꯃꯈꯣꯏ 6-8ꯇꯨ ꯄꯨꯂꯞ ꯍꯧꯅꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯂꯛꯅꯔꯤ ꯂꯥꯛꯄꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯁꯨ ꯃꯥꯅ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯆꯠꯅꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯍꯜꯂꯛꯂꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯁꯅꯥ ꯑꯗꯨꯁꯨ ꯁꯥꯕ ꯂꯣꯏꯈ꯭ꯔꯤ ꯁꯅꯥ ꯑꯗꯨ ꯂꯣꯏꯔꯕꯅꯤꯅ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯥꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯈ꯭ꯔꯤ ꯆꯤꯡꯂꯦꯝꯕꯤ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯃꯊꯥ ꯁꯥꯕ ꯑꯃꯗꯤ ꯀꯞꯂꯤ ꯀꯞꯂꯥ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯇꯅ ꯊꯟꯈ꯭ꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥ ꯉꯥꯡꯂꯤꯕꯅ ꯀꯦꯇꯨꯀꯤꯅꯤ ꯉꯥꯡꯂꯦ ꯍꯧꯖꯤꯛꯁꯨ ꯀꯞꯂꯤ ꯇꯧꯗꯨꯅ ꯅꯠꯇꯦ ꯏꯆꯥꯗꯣ ꯁꯅꯥ ꯑꯍꯥꯟꯕ ꯆꯥꯎꯔꯞ ꯇꯧꯅ ꯑꯃ ꯁꯤꯕꯗꯨꯗ ꯍꯨꯔꯥꯟꯕꯅ ꯂꯨꯝꯂꯒ ꯐꯥꯕꯤꯈ꯭ꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯀꯨꯕꯦꯔꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒ ꯂꯩꯍꯧꯅ ꯑꯉꯥꯡꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯑꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯅꯪ ꯐꯨꯕ ꯌꯥꯔꯕꯅꯤ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤꯕ ꯐꯥꯎꯅꯦ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯉꯁꯤꯗꯤ ꯅꯨꯡꯊꯤꯜ ꯂꯩꯕꯗ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯍꯦꯛ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦꯗꯀꯣ ꯍꯥꯏꯗꯅ ꯈꯟꯖꯕꯗ ꯉꯥꯏꯔꯝꯂꯤꯕꯅꯦ ꯑꯩꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯃꯕꯨꯡꯒ ꯃꯆꯦꯒꯗꯨꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯍꯥꯏꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯅꯣꯡꯗꯣꯜꯒꯤ ꯌꯨꯝꯗꯅꯤ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯍꯜ ꯃꯌꯥꯝ ꯑꯃꯁꯨ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯄ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯆꯤꯡꯂꯦꯝꯕꯤꯗ ꯍꯪꯂꯛꯂꯝꯃꯤ ꯏꯅꯥꯎꯗꯤ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯅꯪꯕꯣ ꯆꯤꯡꯂꯦꯝꯕꯤ ꯀꯧꯏ ꯃꯤꯡꯒ ꯁꯛꯀ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ ꯆꯤꯡꯂꯦꯝꯅ ꯅꯤꯡꯊꯤꯖꯩ ꯍꯥꯏꯋꯥꯅꯤ ꯑꯣꯟꯊꯣꯛꯅ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯒ ꯅꯣꯡꯗꯣꯜ ꯃꯃꯥ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩꯈꯣꯏ ꯅꯣꯡꯗꯣꯜꯁꯦ ꯅꯨꯄꯤ ꯈꯟꯕ ꯌꯥꯝ ꯍꯩꯀꯣ ꯃꯧꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥ ꯅꯣꯛꯃꯤ ꯈꯨꯝꯖꯔꯛꯏ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ ꯏꯃꯧ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕꯒ ꯄꯨꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯧ ꯑꯇꯣꯞꯄ ꯑꯃꯅ ꯆꯤꯡꯂꯦꯝꯕꯤꯗ ꯑꯃꯨꯛ ꯍꯪꯂꯛꯏ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯃꯧ ꯅꯪꯕꯣ ꯍꯟꯗꯛ 13 ꯆꯪꯂꯛꯂꯤꯅꯤ ꯆꯍꯤꯗꯨ ꯇꯥꯕꯗ ꯃꯧꯁꯤꯡꯗꯨ ꯋꯥ ꯉꯥꯡꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯉꯥꯡ ꯑꯃ ꯌꯣꯛꯄꯒ ꯃꯥꯟꯅꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯅꯣꯡꯗꯣꯜꯒꯤ ꯃꯃꯥꯗꯤ ꯃꯃꯧꯒꯤ ꯆꯍꯤꯗꯨ ꯇꯥꯕꯗ ꯃꯊꯥ ꯁꯥꯔꯞ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯗꯤ ꯑꯔꯥꯏꯕꯅꯤꯗ ꯅꯧꯃꯜꯂꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅꯤ ꯏꯃꯧꯁꯤ
ꯄꯤꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯤ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗꯩꯅꯤ ꯆꯦꯜꯂꯨꯔꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯨꯝꯗ ꯀꯨꯏꯅ ꯊꯝꯕ ꯑꯗꯒꯤ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯐꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗ ꯌꯥꯅꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣꯗꯩꯅꯤ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯅꯣꯡꯗꯣꯜꯒꯤ ꯑꯄꯣꯛꯄ ꯀꯨꯟꯖꯣ ꯑꯃꯗꯤ ꯑꯍꯜ ꯑꯅꯤꯗꯨ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯟꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯄꯨꯔꯅꯤꯃꯥ ꯏꯄꯥ ꯄꯥꯈꯠꯅ ꯉꯥꯏꯉꯝꯗ ꯍꯪꯂꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯏꯁꯨꯛ ꯁꯨꯛꯅ ꯍꯟꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯃꯧꯒꯤ ꯏꯃꯨꯡꯅ ꯀꯔꯤ ꯍꯥꯏꯔꯛꯂꯕꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯉꯥꯏꯗꯕꯤ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯧ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏꯗ ꯃꯃꯥ ꯑꯩꯗꯤ ꯏꯃꯧꯁꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯉꯁꯥꯏ ꯃꯄꯥꯒꯤ ꯑꯁꯥꯎꯕꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯥꯅꯒ ꯑꯉꯥꯡ ꯑꯣꯏꯃꯟꯕꯁꯤꯗ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯅꯣꯡꯗꯣꯜ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯔꯤꯕꯅꯤ ꯆꯤꯡꯂꯦꯝꯕꯤꯗꯤ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤꯗꯨꯗ ꯄꯥꯈꯠꯅ ꯅꯣꯡꯗꯣꯜꯗ ꯍꯥꯏꯔꯛꯏ ꯇꯥꯔꯤꯕꯣ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ ꯄꯥꯕꯁꯨ ꯌꯥꯝ ꯁꯥꯎꯋꯦ ꯍꯥꯏꯁꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯍꯦꯛ ꯍꯟꯈ꯭ꯔꯗꯤ ꯑꯃꯨꯛꯇ ꯐꯨꯗ꯭ꯔꯤꯕ ꯑꯩꯁꯦ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯗ ꯑꯩ ꯍꯤꯡꯂꯔꯣꯏ ꯊꯤꯟꯗ꯭ꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯍꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯄꯤꯔꯣꯏꯗꯕꯒꯤ ꯃꯃꯤ ꯎꯔꯗꯤ ꯑꯃꯨꯛ ꯆꯦꯜꯂꯣꯏ ꯑꯗꯨꯕꯨ ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯆꯤꯡꯂꯦꯝꯕꯤ ꯀꯞꯉꯥꯡ ꯇꯧꯔꯒ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ ꯀꯩꯒꯨꯝꯕ ꯉꯁꯤ ꯍꯦꯛ ꯊꯤꯜꯂꯕ ꯑꯩꯗꯤ ꯁꯤꯔꯦ ꯈꯪꯉꯨ ꯆꯤꯡꯂꯦꯝꯕꯤꯅ ꯊꯤꯟꯒꯦ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯏꯃꯨꯡꯒꯤ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯆꯥꯅ ꯄꯥꯝꯖꯅ ꯌꯨꯝꯒꯤ ꯃꯧꯅꯦ ꯍꯥꯏꯅ ꯄꯨꯖꯔꯛꯂꯕꯅꯤ ꯃꯆꯥꯅ ꯅꯨꯡꯁꯤꯔꯤꯕ ಚಾಂದುꯗꯒꯤ ꯇꯥꯗꯅ ꯑꯍꯜ ꯑꯅꯤꯗꯨꯅꯁꯨ ꯃꯃꯧꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯃꯧꯅ ꯊꯤꯟꯕꯤꯔꯅꯨ ꯍꯥꯏꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯕꯗ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯊꯤꯟꯕ ꯉꯝꯗ ꯏꯟꯊꯣꯔꯛꯂꯦ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯃꯣꯏꯅ ꯉꯝꯅꯕ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯣꯡꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯁꯣꯝꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯏꯃꯨꯡꯁꯨ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥ ꯋꯥꯁꯥꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯜꯂꯛꯇꯕ ꯑꯗꯨꯗ ꯁꯥꯎꯕ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯍꯜꯂꯣꯏ ꯍꯥꯏꯅ ꯐꯥꯎ ꯍꯥꯏꯈ꯭ꯔꯦ ꯃꯄꯥ ꯀꯨꯕꯦꯔꯗꯤ ꯀꯦꯇꯨꯀꯤ ꯆꯤꯒꯣꯡꯂꯩ ꯑꯃꯗꯤ ꯆꯤꯡꯁꯥꯡꯁꯨ ꯀꯨꯕꯦꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯨ ꯉꯝꯗ ꯋꯥꯂꯥꯟ ꯉꯥꯡꯗ ꯏꯁꯨꯛ ꯁꯨꯛꯄ ꯁꯛꯇꯝꯒ ꯂꯣꯏꯅꯗꯨꯅ ꯂꯩꯅꯔꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯗꯣꯜ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯂꯨꯍꯣꯡꯂꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯅꯤ ꯆꯤꯡꯂꯦꯝꯕꯤꯗꯨ ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯃꯌꯥꯝ ꯂꯣꯏꯅ ꯍꯧꯒꯠꯅꯈ꯭ꯔꯕꯁꯨ ꯃꯥꯗꯤ ꯏꯁꯤ ꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯅ ꯑꯌꯨꯛꯀꯤ ꯂꯥꯏꯗꯨ ꯀꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯊꯛꯃꯤꯟꯅꯔꯤ ꯆꯥ ꯊꯛꯅ ꯊꯛꯅ ꯄꯨꯔꯅꯤꯃꯥꯗꯨ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯣꯡꯗꯣꯜ ꯆꯤꯡꯂꯦꯝꯕꯤꯁꯤ ꯅꯍꯥꯟꯈꯩꯅ ꯅꯍꯥꯟꯈꯩ ꯑꯣꯏꯔꯤ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯅꯣꯡꯉꯥꯟꯕꯅꯤ ꯈꯔ ꯉꯟꯅ ꯍꯧꯗꯣꯛꯄꯤꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯨ ꯍꯧꯗꯣꯛꯄꯅꯤ ꯏꯃꯥ ꯑꯗ ꯏꯃꯥꯁꯤ ꯌꯥꯝꯅ ꯁꯥꯎꯒꯜꯂꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯏꯃꯧ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯁꯤ ꯌꯥꯝꯅ ꯐꯥꯊꯔꯕꯅꯤ ꯀꯥꯏꯗꯒꯤ ꯏꯃꯧ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯅꯁꯨ ꯑꯉꯥꯡ ꯅꯞꯆꯣꯕꯤ ꯃꯅꯞ ꯐꯥꯎꯕ ꯁꯤꯠꯄ ꯍꯩꯇꯕꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯅꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯔꯤ ꯍꯩꯔꯨꯗꯧꯅꯣ ꯑꯇꯣꯟ ꯑꯇꯥꯡꯒ ꯑꯣꯏꯔꯤ ꯃꯊꯛꯀꯤ ꯃꯕꯨꯡ ꯃꯆꯦꯗꯨ ꯐꯥꯎꯕ ꯃꯌꯨꯝ ꯑꯃꯠꯇ ꯄꯥꯟꯅꯗ꯭ꯔꯤꯅꯤ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯍꯜꯂꯅꯤꯗꯣ ꯍꯥꯏꯗꯅ ꯄꯨꯔꯛꯂꯤꯕꯁꯤꯁꯨ ꯑꯉꯛꯄꯅꯤ ꯏꯕꯨꯡꯉꯣ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯡꯗꯣꯜꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯡꯗꯣꯜꯗꯨ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯇꯥꯔꯤꯕ ꯆꯤꯡꯂꯦꯝꯕꯤ ꯍꯧꯒꯠꯂꯨꯁꯦ ꯊꯦꯡ ꯏꯃꯥꯅ ꯆꯥꯛꯀ ꯂꯣꯏ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯧ ꯑꯅꯧꯕꯤꯅ ꯌꯥꯍꯧ ꯌꯥꯝ ꯊꯦꯡꯕꯁꯦ ꯃꯤꯅ ꯅꯣꯛꯅꯕꯅꯤꯀꯣ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯃꯥꯏ ꯃꯣꯟꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯑꯣꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯑꯁ ꯀꯩꯅꯣ ꯃꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤꯕ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯇꯨꯝꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯏꯍꯦ ꯀꯩꯅꯣ ꯃꯤ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯅꯨꯡꯊꯤꯜ ꯐꯥꯎꯕꯕꯨ ꯀꯅꯥ ꯇꯨꯝꯅꯒꯦ ꯑꯗꯨꯒ ꯃꯥ ꯅꯣꯏꯅ ꯆꯨꯝ ꯁꯥꯗꯅ ꯅꯨꯡꯊꯤꯜ ꯐꯥꯎ ꯇꯨꯝꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯦ ꯑꯩꯉꯣꯟꯗ ꯍꯧꯒꯠꯂꯣꯀꯣ ꯆꯤꯡꯂꯦꯝꯕꯤꯗꯨ ꯁꯥꯎꯅꯤꯡ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯤ ꯍꯥꯟꯅꯗꯤ ꯄꯨꯔꯅꯤꯃꯥꯗꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯇꯥꯛꯄꯤꯔꯒ ꯇꯝꯕꯤꯔꯒ ꯐꯔꯛꯀꯅꯤ ꯈꯟꯅ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯐꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯪꯂꯩ ꯂꯩꯕ ꯑꯗꯨꯗ ꯉꯥꯡꯕ ꯍꯧꯔꯛꯂꯤ
ꯍꯧꯖꯤꯛꯇꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯎ ꯈꯨꯗꯤꯡ ꯉꯥꯡꯅꯤꯡꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤ ꯐꯅ ꯉꯥꯡꯂꯕꯁꯨ ꯆꯤꯡꯂꯦꯝꯕꯤ ꯈꯨꯝꯕꯗꯤ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯋꯥꯂꯥꯟ ꯑꯃꯠꯇ ꯉꯥꯡꯂꯝꯗ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯀꯞꯄ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯇꯧꯐꯗ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ ꯉꯁꯤꯁꯨ ꯄꯨꯔꯅꯤꯃꯥ ꯁꯨꯃꯥꯡꯒꯤ ꯎꯆꯤꯅ ꯀꯕꯛ ꯀꯕꯛ ꯆꯤꯛꯊꯣꯛꯂꯝꯕ ꯍꯦꯛ ꯃꯥꯅ ꯇꯩꯔꯝꯂꯤꯕ ꯋꯥꯏ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯉꯥꯡꯂꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯗꯤ ꯀꯔꯝ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯨꯛ ꯉꯥꯡꯅꯕ ꯋꯥꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯑꯁꯤ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯗꯅ ꯇꯥꯛꯀꯅꯤ ꯁꯨꯛꯂꯧ ꯂꯧꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯝꯒꯅꯤ ꯑꯩ ꯄꯦꯜꯂꯕꯅꯤ ꯀꯔꯤꯅꯨꯡꯒꯤ ꯏꯃꯧ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯅꯨꯊꯪꯁꯤꯗꯅꯦ ꯑꯉꯥꯡ ꯑꯃ ꯌꯣꯛꯀꯦ ꯄꯨꯔꯛꯎ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯅꯦꯝꯅꯕꯨ ꯉꯥꯡꯂꯛꯂꯗꯤ ꯀꯞꯂꯒꯦ ꯂꯩꯈ꯭ꯔꯕꯅꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯀꯞꯄ ꯍꯧꯈ꯭ꯔꯦ ꯃꯗꯨ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯃꯧ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯍꯧꯔꯕ꯭ꯔꯣ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯕ꯭ꯔꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯅꯞꯆꯣꯕꯤꯁꯦ ꯀꯞꯇꯣꯏꯗ ꯇꯧ ꯂꯩꯅꯦ ꯏꯅꯦꯝꯁꯤꯅ ꯍꯥꯏꯔꯤꯁꯤ ꯀꯩ ꯂꯩꯒꯦ ꯍꯥꯏꯗꯤ ꯈꯟꯗꯦ ꯑꯩ ꯀꯞꯍꯧꯔ ꯂꯣꯏꯔꯦ ꯉꯥꯡꯂꯤꯉꯩꯁꯤꯗ ꯍꯥꯏꯅ ꯈꯜꯂ ꯂꯩꯔꯦꯕ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯑꯣꯠꯅꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯥꯟꯖꯥꯗꯨꯗ ꯀꯨꯟꯖꯣꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯍꯩ ꯅꯣꯏꯅ ꯅꯃꯧꯒꯤ ꯀꯨꯝꯍꯩꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯑꯃꯅ ꯏꯁꯧ ꯇꯧꯗꯅ ꯄꯉꯥꯡꯗ ꯉꯥꯡꯅꯤ ꯑꯃꯅ ꯉꯥꯡꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯄꯪꯀꯞꯇ ꯀꯞꯀꯅꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯦꯜꯂꯦꯗꯀꯣ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯗꯣꯜꯁꯨ ꯈꯨꯗꯩ ꯁꯦꯠꯂꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄꯒ ꯃꯃꯥꯒ ꯃꯄꯥꯒ ꯂꯦꯞꯂꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯪꯂꯛꯏ ꯏꯃꯥꯅ ꯀꯩ ꯍꯥꯏꯔꯛꯂꯤꯅꯣ ꯉꯁꯤꯅ ꯑꯃꯨꯛ ꯆꯤꯡꯂꯦꯝꯕꯤ ꯁꯨꯠ ꯇꯧꯔꯒ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪ ꯈꯣꯡ ꯍꯥꯝꯂꯨꯕꯅꯤ ꯑꯗꯨꯒ ꯏꯔꯨꯁꯨ ꯂꯨꯔꯨꯕ ꯑꯗꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ ꯏꯃꯥꯅ ꯈꯪꯗꯦ ꯅꯞꯆꯣꯕꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯌꯥꯝ ꯆꯩꯈꯤꯕꯅꯤ ꯏꯁ ꯑꯗꯨꯒꯤ ꯀꯞꯂꯤꯕ ꯑꯅꯧꯕ ꯋꯥꯁꯨ ꯅꯠꯇꯕꯗꯨꯕꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯤ ꯈꯪꯂꯗꯤ ꯅꯪꯁꯨ ꯉꯥꯡꯗꯅꯕ ꯈꯔ ꯇꯧꯔꯣꯗꯅ ꯑꯗꯨꯏꯗꯤ ꯉꯥꯡꯂꯔꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤ ꯅꯪꯒ ꯂꯣꯏꯅꯕ ꯍꯩꯇꯕꯒꯤꯅꯤ ꯇꯥꯅꯤꯡꯗꯦ ꯑꯩꯁꯨ ꯏꯃꯥꯅ ꯍꯩꯕ ꯊꯕꯛ ꯈꯨꯗꯤꯡꯗꯤ ꯇꯧꯔꯤꯗꯅ ꯃꯤ ꯍꯩꯇꯕꯗꯨꯕꯨ ꯄꯉꯥꯡꯗ ꯉꯥꯡꯉꯤꯅꯦ ꯅꯪꯒꯤ ꯈꯨꯗꯧꯗꯨꯗꯤ ꯉꯥꯡꯕ ꯇꯥꯕꯅꯤꯅ ꯅꯪꯕꯨ ꯋꯥꯏ ꯇꯩꯕꯕꯨ ꯃꯆꯤ ꯇꯠꯂꯒ ꯇꯩꯅꯕ꯭ꯔꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯁꯣꯏꯕꯗꯤ ꯆꯤꯡꯂꯦꯝꯕꯤꯗꯨ ꯅꯣꯡꯗꯣꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯃꯨꯛ ꯀꯞꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤ ꯊꯥꯖ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯄꯨꯔꯅꯤꯃꯥ ꯊꯥꯖ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯗꯨ ꯄꯨꯂꯞ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯥꯖꯅ ꯏꯃꯧꯁꯤꯗꯤ ꯅꯍꯥ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯎꯈꯤꯕꯗꯨꯗꯒꯤ ꯎꯗꯕꯅꯔ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯈ꯭ꯔꯦꯗ ꯄꯨꯔꯅꯤꯃꯥ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯈꯨꯝꯂꯛꯏ ꯃꯁꯛ ꯐꯖꯕꯒꯤ ꯋꯥꯅꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯀꯔꯤꯃꯠꯇ ꯍꯩꯕ ꯅꯠꯇꯦ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅꯅꯦ ꯀꯞꯈꯤꯗꯧꯔꯤꯅꯤ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯃꯥꯏ ꯅꯣꯟꯊꯈꯤꯕꯗ ꯈꯣꯡꯕꯤꯗ ꯌꯨꯡꯁꯤꯟꯈꯤꯗꯧꯔꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯊꯥꯖꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯧꯕꯨ ꯆꯥ ꯂꯣꯟꯕꯗꯤ ꯍꯩꯕ ꯅꯠꯇ꯭ꯔꯣ ꯆꯤꯡꯂꯦꯝꯕꯤꯗꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯁꯤꯜꯂꯨꯗꯦ ꯊꯥꯖ ꯂꯥꯛꯂꯤꯕꯗꯨ ꯏꯗꯣꯝꯆꯥ ꯆꯥ ꯂꯣꯜꯂꯛꯀꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯁꯨ ꯍꯥꯏꯗ꯭ꯔꯤ ꯍꯧꯖꯤꯛꯇꯗ ꯊꯥꯖꯅ ꯍꯥꯏꯔꯛꯄꯒ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯐꯠ ꯍꯥꯏꯔꯛꯏ ꯏꯗꯣꯝꯆꯥ ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯉꯁꯥꯏ ꯀꯩ ꯍꯪꯕ ꯀꯥꯎꯔꯨꯔꯦ ꯍꯣꯏ ꯂꯣꯜꯂꯨꯔꯣ ꯏꯃꯧꯁꯤꯗꯤꯅꯦ ꯍꯥꯎꯅ ꯍꯦꯛ ꯂꯣꯜꯂꯛꯎ ꯑꯗꯨꯒ ꯏꯗꯣꯝꯆꯥꯅ ꯂꯩꯔꯛꯄ ꯉꯥꯃꯨꯛꯇꯨꯁꯨ ꯄꯨꯊꯣꯔꯛꯎ ꯍꯣꯏ ꯏꯗꯣꯝꯆꯥ ꯆꯤꯡꯂꯦꯝꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯕꯒ ꯊꯥꯖ ꯃꯆꯦꯗ ꯑꯣꯟꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯏꯆꯦ ꯃꯧ ꯑꯁꯦ ꯑꯉꯥꯡ ꯑꯣꯏꯕꯗ ꯅꯠꯇꯅ ꯑꯇꯣꯟ ꯑꯇꯥꯡ ꯑꯣꯏꯅ ꯃꯌꯨꯝꯗ ꯀꯦꯅ ꯅꯧꯅ ꯂꯩꯖꯔꯛꯂꯤꯅꯤ ꯍꯣꯏ ꯑꯉꯥꯡ ꯑꯣꯏꯅꯕꯨꯗꯤ ꯏꯔꯥꯡ ꯂꯥꯡꯗꯅ ꯆꯦꯟꯖꯔꯛꯂꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤ ꯌꯦꯡꯕꯗ ꯐꯠꯇꯕ ꯍꯩꯅ ꯇꯥꯟꯅꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏꯗꯕ ꯑꯉꯥꯡꯃꯛꯇꯤ ꯃꯥꯟꯗꯦ ꯇꯞꯅ ꯊꯦꯝꯂꯒ ꯂꯣꯏꯅꯔꯗꯤ ꯌꯥꯅꯤꯗ ꯀꯥꯏꯗꯒꯤꯅꯣꯗ ꯍꯥꯟꯅꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤ ꯃꯥ ꯌꯥꯎꯍꯟꯗꯅ ꯂꯣꯏꯅ ꯇꯧꯕꯤꯔꯝꯂꯤꯕꯅꯤ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕ ꯅꯠꯇꯦꯗ ꯃꯥꯅ ꯍꯩꯇ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯀꯔꯤꯗ ꯁꯣꯏꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯒ ꯑꯁꯤꯗ ꯁꯣꯏꯔꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯨ ꯇꯥꯛꯄꯤꯕꯗꯨꯅꯦ ꯃꯔꯨꯗꯤ ꯐꯔꯦ ꯃꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯧꯒꯤ ꯏꯃꯨꯡꯗꯨꯁꯨ ꯁꯨꯃꯥꯏꯅ ꯆꯪꯅ ꯊꯣꯛꯅ ꯇꯧꯗ ꯑꯁꯨꯝ ꯂꯩꯈ꯭ꯔꯕꯗꯤ ꯍꯌꯦꯡ ꯁꯤꯔꯐꯥꯎ ꯆꯪꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯃꯁꯤꯗ ꯃꯧꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ
ꯑꯗꯨꯅ ꯅꯣꯡꯃ ꯏꯆꯦꯒꯤ ꯏꯇꯩꯒꯁꯨ ꯌꯥꯎꯔꯒ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯄꯨꯟꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯗꯤ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯩꯗꯤ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯊꯥꯖꯒꯤ ꯋꯥ ꯑꯗꯨ ꯑꯔꯥꯟꯕ ꯀꯩꯁꯨ ꯌꯥꯎꯗꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯗꯨꯁꯨ꯫ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯧꯁꯤꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯁꯤꯗ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯏꯃꯧꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦꯅꯦꯍꯦ꯫ ꯏꯆꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯃꯧꯅꯤꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯏꯇꯥ ꯇꯥꯗꯕ ꯑꯁꯤꯗ ꯏꯆꯦꯅ ꯏꯃꯧꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯑꯗꯣ ꯃꯥꯁꯨ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯂꯧꯁꯤꯟꯕ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯍꯥꯏꯒꯦ, ꯑꯗꯨꯒ ꯄꯨꯟꯅ ꯌꯨꯝꯗ ꯆꯠꯅꯕꯒꯤ ꯋꯥꯔꯤꯁꯨ ꯁꯥꯔꯒꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯏꯇꯞ ꯇꯞꯅ ꯆꯪꯂꯛꯂꯒ, ꯏꯃꯥ, ꯏꯗꯣꯝꯆꯥ, ꯆꯥ꯫ ꯊꯝꯃꯣ ꯊꯝꯃꯣ, ꯂꯥꯛꯑꯣ ꯏꯗꯣꯝꯆꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ, ꯋꯥꯔꯤ ꯈꯔ ꯁꯥꯁꯤ ꯏꯗꯣꯝꯆꯥꯒ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯊꯥꯖꯁꯨ ꯆꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯛꯄ ꯌꯥꯕ ꯀꯌꯥ ꯇꯥꯛꯄꯤꯔꯤ꯫ ꯏꯃꯧꯁꯤꯗꯤꯅꯦ, ꯀꯔꯤꯒꯤ ꯀꯤꯔꯨꯗꯣꯏꯅꯣ? ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯀꯤꯐꯝ ꯊꯣꯛꯄ꯭ꯔꯣ? ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕꯒꯤ ꯉꯥꯡꯖꯔꯕꯁꯨ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯀꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯆꯠꯇꯕ ꯑꯁꯤꯅ ꯍꯦꯟꯅ ꯅꯪꯕꯨ ꯃꯈꯣꯏꯅ ꯋꯥꯔꯧꯈꯤꯗꯣꯏꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯧꯁꯤꯗꯤ ꯄꯪꯒꯅꯨ꯫ ꯅꯅꯦꯝꯅꯁꯨꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯁꯤꯡꯍꯟꯅꯤꯡꯕꯒꯤꯅꯤ ꯉꯥꯡꯂꯤꯕꯗꯣ꯫ ꯃꯗꯨꯗ ꯅꯪꯅ ꯅꯕꯨꯛꯅꯤ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯗꯅ ꯀꯞꯂꯒ ꯂꯩꯕ ꯌꯥꯗꯦꯀꯣ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯉꯁꯥꯏ ꯃꯅꯦꯝꯒ ꯃꯗꯣꯝꯆꯥꯒ ꯁꯥꯟꯅꯕ ꯋꯥꯔꯤ ꯈꯔ ꯃꯈꯩꯗꯤ ꯇꯥꯍꯧꯕꯅ ꯈꯪꯍꯧꯔꯤ ꯃꯗꯨꯗꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ꯫ ꯃꯌꯥꯝꯗꯨ ꯈꯜꯂꯨꯔꯒ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯔꯅꯤꯃꯥꯗꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯕꯦꯝꯃ, ꯆꯤꯡꯂꯦꯝꯕꯤ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯉꯁꯤꯗꯤ ꯆꯥꯛꯀꯗꯣ ꯊꯣꯡꯂꯨꯔꯅꯨ꯫ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯒꯅꯦ ꯏꯃꯧꯒꯤ ꯌꯨꯝꯗ ꯆꯠꯂꯨꯔꯁꯤ꯫ ꯑꯃꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯌꯨꯅꯦ꯫ ꯏꯃꯥ, ꯃꯥꯗꯣ ꯂꯨꯖꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨ꯫ ꯅꯄꯥꯗꯤ ꯂꯣꯏꯕꯨ ꯂꯣꯏꯁꯤꯜꯍꯧꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤ ꯍꯣꯏꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯂꯞ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯨꯕꯦꯔꯗꯨ ꯃꯈꯣꯏ ꯎꯕꯗ ꯁꯥꯎꯅ ꯉꯥꯡꯁꯛꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯟꯖꯣ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯖꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯖꯔꯕꯗ ꯀꯨꯕꯦꯔꯗꯨ ꯁꯥꯎꯕ ꯍꯟꯊꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ, ꯏꯕꯥꯏ, ꯃꯇꯝꯗꯨꯗ ꯏꯃꯧꯅ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯟ ꯆꯣꯡꯉꯤ ꯍꯥꯏꯗꯅ ꯐꯨꯒꯅꯤ ꯀꯤꯕꯗꯒꯤ ꯊꯤꯟꯕꯤꯒꯅꯨ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯃꯧꯒꯤ ꯃꯇꯧꯗꯨꯗ ꯊꯤꯟꯕ ꯉꯝꯖꯗꯕꯅꯤ꯫ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯣꯏꯔꯕꯅꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯁꯤꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯃꯥꯅ ꯃꯕꯨꯡ ꯃꯆꯦ ꯀꯥꯟꯊꯣꯛꯂꯝꯂꯒ ꯍꯦꯛ ꯆꯦꯟ ꯆꯣꯡ ꯇꯧꯕ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄꯗ ꯇꯥꯔꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯁꯣꯝꯗꯁꯨ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯀꯦꯇꯨꯀꯤꯁꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯨꯡ ꯑꯅꯤꯗꯨ ꯆꯪꯅ ꯊꯣꯛꯅ ꯌꯥꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ꯫ ꯁꯨꯃꯥꯡꯒꯤ ꯋꯥꯏ ꯇꯩꯕ ꯑꯗꯨꯁꯨ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯇꯩꯌꯨ ꯍꯥꯏꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯨꯔꯅꯤꯃꯥ ꯍꯔꯥꯎꯖꯅ ꯃꯃꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯃꯧꯁꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯂꯣꯏꯅꯕ ꯍꯩꯇꯕꯒꯤ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯊꯥꯖꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦꯗꯅ꯫ ꯏꯅꯦꯝꯅ ꯅꯍꯥꯟ ꯃꯈꯩ ꯏꯃꯧꯕꯨ ꯉꯥꯡꯕꯤꯕ ꯑꯗꯨꯅ ꯏꯃꯧꯁꯦ ꯋꯥꯈꯜ ꯃꯥꯡꯕ ꯑꯣꯏꯔꯤꯅꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ, ꯏꯃꯥ, ꯅꯃꯧꯅ ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯅ ꯉꯥꯡꯕꯁꯨ ꯂꯧꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯒ ꯀꯞꯇꯣꯏꯗ ꯍꯣꯠꯅ ꯂꯩꯕꯗꯨꯅ ꯁꯣꯏꯕꯅꯤ꯫ ꯅꯃꯧ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ, ꯏꯃꯧꯗ ꯅꯠꯇꯦꯅꯦꯍꯦ, ꯏꯃꯥꯁꯨꯅꯦ ꯏꯆꯥ ꯏꯃꯧ ꯀꯔꯝ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯑꯗꯨꯅ ꯁꯣꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯦ ꯏꯃꯧ ꯅꯨꯡꯁꯤꯅꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯏꯃꯧꯗ ꯈꯣꯟ ꯀꯟꯅ ꯑꯃꯗꯤ ꯋꯥꯍꯩꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕ ꯏꯁꯧ ꯂꯥꯡꯕꯤ ꯃꯅꯦꯝ ꯑꯣꯏꯔꯔꯣꯏ꯫ ꯋꯥꯍꯩꯗ ꯅꯠꯇꯦ, ꯊꯕꯛ ꯑꯃꯠꯇ ꯏꯅꯦꯝꯅ ꯇꯧꯔꯣꯏ꯫ ꯆꯤꯡꯂꯦꯝꯕꯤꯅ, ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯉꯝꯖꯒꯦ꯫ ꯍꯥꯟꯅꯒꯤ ꯅꯞꯆꯣꯕꯤ ꯃꯧ ꯑꯗꯨ ꯑꯣꯏꯔꯔꯣꯏꯒꯦ꯫ ꯃꯅꯤ ꯃꯃꯧꯒꯤ ꯋꯥꯔꯤꯗꯨꯗ ꯅꯣꯡꯗꯣꯜ ꯑꯃꯗꯤ ꯀꯨꯟꯖꯣꯗꯨ ꯊꯣꯡ ꯃꯔꯨꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯥꯗꯨꯅ ꯂꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤꯁꯨ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ
ꯃꯅꯦꯝꯅ ꯇꯥꯛꯄꯤꯕ ꯂꯧꯗꯨꯅ ꯍꯦꯟꯅ ꯍꯩꯒꯠꯂꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤꯗꯃꯛ ꯈꯜꯂꯒ ꯑꯁꯥꯎꯕꯒꯤ ꯏꯍꯨꯜ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯗꯨꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫